Manipur gi cricket shannaroi Bishworjit Konthoujam na English club ta Ihan Hanba Oina Yaoduna Manipur Anouba Puwari ama Semkhre Pasoi part 4 dagi Bishworjit handakta England Cricket Board ki makhada leiba English club Timemouth Cricket Club ta sananaba sign tawkhibani Bishworjit na English ki cricket club amada sanabagi khudong chaba phangba ase Manipur gi tanatana North East region gi ahanbani Bishworjit Konthoujam na asigumba phida ama phanglakpa asida Manipur gi hanagi Chief Minister Nongthombam Birena nungaiba phongdorakli social media da thadorakpa post amada Nongthombam Birena hai Bishworjit na Manipur gi ahanba cricketer oina English ki club amada yaunaba sign tawkiba asida nungaiba phawi asigumba phida ama mahakna phanglakpa ase Manipur gi oina chauthokchaningai ni masina maikai asomgi cricket ki sanaroi singda achoba inot ama piragani mahakna sana khotnabagi singthaningai oiba liklam ama manglomda pukhatle mahaki tungi sana khotnabagi khongchatta yaifaba oirasanu haina phongdorakli panbaya badi Bishworjit Konthoujam kumja lising ani taranipan dagi cricket masana asida khongdaraktuna domestic cricket ta masak thokpa performance kaya piduna lakhiba sanaroi ni kumja lising ani taranipan taramapan Ranji Trophy da mahakna punna wicket kuntra lawba ngamkhibani tungda kumja lising ani kun hundoi kun marigi Ranji Trophy amadi BJ Hazare Trophy dasu bowling da fazaba performance pikibani kumja lising ani kun mari kun manga session da mahakna punna wicket nimfu nithoi lawba ngamduna masak thokpa bowler ama oiba ngamkhi mahakna sana Gadauriba England Cricket Board ki English session adu mathang thagi 18 dagi hogani haidi